ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯀꯕꯨꯏ ꯌꯨꯅꯤꯌꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯝꯄꯥꯛꯀꯤ ꯀꯕꯨꯏ ꯈꯨꯜꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ Mangasuba Amur Falcon Festival ngasi Tamenglonggi Unity Stadium da Forest and Environment Minister T.S. Syamkumana hongdokna pangthokre. Amasung nupi ki asiba haksang ama fangkre truck na thombada ama sire. Times of Manipur gi nungthil pau mi eng tabiriba punamakpu ARUNBALA taramna okchari hauzik fawbagi maruiba pausing miyamda sandokna pijari Manipur Kabui Union gi miteng makhada ngasi India government amadi NACN IM anigi santi gi wari gi waroisin purakbada Manipur sokadaba wafam amata yawba yaroi haiduna tampakta taba kabui kunsingda paksanna section wakat mifam phongpre kaisam thong kabui khuldasu Manipur Kabui Union gi waref adubu sokoladuna khun machinda section wakat mifam phongki ase ing tappa Manipur mache tahandaba Manipur thugai bidaba akhoi hingminaduna saminaduna leiriba maongdo adum leihanbiba aduga athuba matamda afaba solution puraktuna ing tappa Manipur thainagi leiminariba maongdo leihanba akhoi pami khoidi kabui jati di kokomi na lauri ba warep ado akhoi adum satkani moiga khusam naraga afaba solution purakna ba akhoi honagani haibase akhoi kabui jati gi apamani Manipur gi ngamkhai kaiba yaroi haina kokomina sangsilakpa khongjangda saruk yaraduna ngasi Manipur State Sumang Lila Council na senduna iboyaima Sumang Lila sanglenda section mifoma ma famkre mifoma du da saruk yakhiba Manipur State Sumang Lila Council gi lifetime secretary oiriba Saugrakpum Hemantana phongdorakpada naga feedstock asidagi lamdam asigi ngamkhai kaigdaba laite haina haibirabasu nagyat leiba singna haraunarakpa aki tujungba phongnarakpa asida ima leiba ki ngamkhai asi kaikhigidra bagi mipaiba adudi adumak po haike koronom dungna wangbara panthoi panna mawangi malem leina lumbra palem iman mahli adumakti oirakanda palem panthau poriba iripak iramdam imana khwaidagi heli asugumba ima asibu makhong natraga makhut mami natraga kaigumba haksangi kayat amta suon biganu haiba pandamasi pamjabadagi ekhoi myamse ngasi se ekhoi protest togjarini Akoi Manipur da India government na oli sidi lisang sit na koi thamoi jing hak ta bauba tangdu laita na nungai na lenthok pa ngamhandabagi keno se matam yam sang akoi ne khang padagi ka aman natraga ama dam otna lai masigi otli ba se koi yaning de masi tawba yaroi koi gi Manipur si ngamkhai si thugai ba yaroi hai bagi kaino sida koi ngasi section mi phamse phamjabani Khoizuman Quasify Auto Association na sinduna kokomegi khongjang sogatuna NACN amadi India government anigi pit stock na karamba wafam da yanari bano miyam da mayek seng na khanghalu haina taksiladuna ngasi Quasify dagi Bisnupur phauba auto singi oiba khongchat ama chatkre Quasify kaithel da miyam pullaba matung da rally adu chatpa hoki Bisnupur bazar fauraga Joypur khunau phauba chatlaga matung halaga Quasify da loshinki association gi president Akham Thiamna nongmagi sintha leptuna komina sangsiliba khongjang asi sogotuna ngasigi rally asi sinbani karigumba India government amadi NACN IM na miyam gi apambagi wangmada thabak tawraklagadi association na tumina laithok loi siba kidana khongjang kaya sangsilakani haina phongdokhi akhoi Manipur si thugai gadra akhoi masigi waroi sinse pora u haibisida akhoi Manipur gi minister akhoi appeal tawjari masiga loina na Manipur gi hoji oiriba tangtuloi tradaba phibam masida karama matamda akhoi tangtuloi tana hingba ngamgadoriba kokomina toriba sideda akhoi saruk yaba sida sunatana masidagi enba akhoi sibu phawba akhoi changsel lakhigani Tamenglong Forest Division amadi Rainforest Club Tamenglong na punna sinba Mangasuba Amur Falcon Festival ngasi Tamenglong gi Unity Stadium da Forest and Environment ki Minister T.S. Syamkumar na hogdoktuna pangthokre hogdokpagi tharom adu da Principal Chief Conservator of Forest amadi Head of Forest Force ke Angami amadi Tamenglong District ki Deputy Commissioner Armstrong Pamaisu sarugyaki Tamenglong District ki mafam kayadagi lakpa miyam na sarugyaki wa festival adu da nat ki oiba jago isai
नचिंबा कयासु उठे थौरम अदुदा वांगांगलादुना मिनिस्टर श्याम कुमारना मालेमगी मफम खरक खक्ता फंगबा खुनु खरंगी मखल असी लमदम असिदा मतम खरगी ओइना पायरक्तुना लैरिबा असी लमदम असिगी सौक्थोक सनिंगाइनी लमदम असिगी मियामना उचेक असिबु कन्ननबा अमदि योखतननबा लौखलगलिबा थौदांग कया असिना लमदम असिना उचेक मखल असिबु नुंसीबा मसक ताकली सिंगी लमसिंगदा जूम कल्टिवेशन थिंगननबा उ यानथतपा थिंगननबा अमदि उमंग कन्ननबा होनबदा लैंगाकना तोंगान तोंगानबा थबक थौरंग कया फाइखतले मणिपुर लैंगाकना मणिपुर की चिंगी लम सिंगी चौखत थौरांगी दमक सेंटर दगी लुपा करोड़ कुंट्रा हेना थाददुना सेमगतनबा थौरांग लोइरे अमदि तमेंगलोंग डिस्ट्रिक्ट की ताउसेम सब डिवीजन की मनुंग चनबा रेंकी किलोंग खुलदा फंगबा हॉर्नबिल योखतनबा मणिपुर की चीफ मिनिस्टर तानादुना अथुबा मतमदा थौरांग लौखतकनी हाइखी युम मना अखोगी सम जुम का जगह में तौरे माना फौकिन चामा फगे 100 tins of pedi aduga mana mahalli baduga ani do kanani biru ju so ka da government department da paisa pi na phabra kero to bu to khoi handak sahi ne khoi yam kumna khana laga khoi to mayam je u yan non dia u ji yan raga di u ju yan mata papung phar ji chija ka da ka le khoi na umang ji khoi yan thal e masi thing bai basi khoi gi department ke so mathong ni government ke so mathong ni thing bai basi basan na speech na only wahai ka thing dia ba but a kind good support financially and support the player and thing bai ka kori नंबोल पुलिस स्टेशन की मनुंग चनबा कोदोमपोकपी मनिंग लाइकाइदा ngasi ayuk pung 6 lom tarakpada nupi amagi asiba haksang ama leiramle masak khangba ngamdriba nupi adu walking chatpasingna kodompokpi maning laikai merakhong turel gi maning thangbada taudona leiramba thengnakebani miyamna pau pirakpadagi Bisnupur district ki SP Priyadasni Laisramna luchingba police team ama laktuna haksang adu lokhalaga investigation tauba hokre forensic science ki team amasu laktuna thijinba hokre nupi adugi haksang pumtharamle masak khangba ngamdri mai amadi yet ki khu da sokpagi dakfam manba khara uki amuba masugi arangba fina chingi saruk punba uki phanek yauramdre nupi adu chingmi orambasu yai hairi Bisnupur district की नंबोल पुलिस स्टेशन की मनुंग चनबा ओइनाम अवांग लाइकाई दगी नामेराकपम सनाथोय की लोइनबी मसागी सही हुम्फू सुरबी नामेराकपम कदमबिनी कौबी नुपी अमा सिंह पुरकप ट्रक नंबर MN01I512 ना ओइनाम नोंथोंगुम लाइकाइदा थोंबदा मफम दुमक्तदा लाइखिद्रब नुपी अदु महाकी फार्मदा माइरेन खोंद्रुम हेकपा चटकिबनी अमदी महाकना पोलम सिंह अदु हेक लोरगा हालकपादा लंबीदा लाइवक्तिबा थोंदोक अदु थोकिबनी हाइरी वांगोइदगी लाइमरामदा सिंह थाननबा ट्रक अदु ओइनाम फाउरगा लाकपदा लाइवक्तिबा थोंदोक अदु थोकिबनी थोंदोक अदुगा मरी लैनना नंबोल पुलिस स्टेशन गे कांगबू अमा लाक्तुना लैखिद्रबगी हक्सांग अदु लौखलगा रिम्स की मोक्ता पोस्टमार्टम की दमक पुख्रे थौदोक असिग मरी लैनना नंबोल पुलिस ना केस अमा रजिस्टर तौख्रे थोमलमलिबा ड्राइवर अमदी गाड़ी मपू वांगोई थौदाम लैकाइदगी अलांगबम नीलकांता नंबोल पुलिस ता फागतख्रे हाइरी लमदम असिदा मयाई काबा निसा सिजनबदगी तुंगी युम्बिरल ओइगदौरिबा नहा कयागे पुंसी तंबंगमदबा मवोंगदा लैरी हिरम असिदा टॉम टीवी की अखनबा रिपोर्ट अमा लमदम असिदा नोमा कांगदना निसागी इपाक्ता लुपसिलक्लिबा मरुइना इंखलक्लिबा नहा कया अमदी ममा मपा कयागे आशा मांगलक्ली हराव हराव नुंगा याइफना पालंबा इमुंग कया अमसु ngасidi कांखोंग साइबा इमुंग ओइरक्ली युमदा हंजनदबो कया अमा था अमा नि अदुम तोलो हेक पंगबा तोलो लोजिफो अदुम जुमदा चंगदे अदुदा नतना अदुम जुमगी पोसै कया अमा आइना जोंथो खोतोक्तना पोते आइगी चोइस ऑफ केमिकल सिगी अपामदना मरम ओरगा अदुम आई मयाम अमा मांगनगिबा अदैदि सना बार बार हुरा लगा जाथोकिबा सुंबा कया अमा दैदि इसे इसन मयाम दगी पैसा नीदना खोतना अदैदि मयाम दगी इमासु थबक तवे बाबासु थबक तवे अदु मोगी तोलो पेंजिन बुक बनाना दोगा यामना फतबा मी अमा ओजरमे आई नुपीदो इशौ लांजनबा हाइता नंग आइना पैसा पियो हारगा नत्रगा आइना पामी पोतो पियो हारगा नंग पीदबिद आंगांग ओइना इंगोंदो थाजलिजि कइनो गाय मंगोंदो ओइना इशौ लांजनबि खोसनबि अदुम आइगी ngamnaba आइगी नोइना दु पीद्रगदि पोचे आइसि योंथोगे नत्रगा सुमाइना कनो तौरगे आइगी ngamnaba चारगे गाय अदुमाइना मोइदो ओइना ओनखतलगा आइनो ओइना कनो तौसनबा हाइता निसा सिजनबा हरपगे मरम कया अमा लैरे मरोइना ममानबा संगदगे सिजनबा
imung manunggi nungainadabadage sizinaba sel paiba masa masusingna selgi belu khangdabadage sizinaba horakiba inkhalaklibba nahasingna nungsi nungol kainabadage sizinarapa amadi maruoina fashion oina sizinarapa kyadage horakiba ngaktane adubu ngasidi nisagi irol nungdagi lapthoknabagidamak rehabilitation center kyadage mateng lawri sengna nisa chaba sidi afaba ponate yungi isinnaw adugi lakai iyamba itemba mayam ai tugajaba mi amdu oire sengna changan ningde leha ningdreba kai hurang idage ite moina ina ichan ina painu pi kai puidagi isa ai isa ke dorongada ai onda tugajaba mi yengdo yenge senga aina awaaba mayam ama nanghiba ai isada burden kaya ama nanghiba nadi aina jumda layinga kaya ama yengjagi upai leite doctor kaya ama tanagi nisa sa sigi lepna tha manga lepa yawi chahi ama lepa yawi adu hanjan hanjan adum rilaf adum tajagi aduna center gi mating lawdragadi ai recovery chatpasing amoyana su ai inkhalaib isinaw yamda hajaningi nisa tu matung dum kayani akogi wakanje dum balance thambam dakata bai tar adum hauji ai leibi stage se pura barbat ne barbata matung da dum achawa international gi thak to dak long lam jalwagadi kairak se tamna stage se tam ka ga da oi nina dum kairak to amukta mari manga ka teklak pa jai de nan thoki jai duna dum kela ga ta ga dum amuka hanna amuk chasalak pai phibam dum lei hairiba nisa sigi ipaksingsida dum akoi hogulaiba isinausingina tasengna sahaningdabagi masakto oibna maram oraga sabidana phajana isagi oiba thodangda puning changna chingchanbiraga dum laibina bana sikatang thamjagi lamdam asigi nahasingna aikhoibu pokpiriba ima ipagi awaba amasung minungsi yengduna makhoigi apamba thunganduna sakhotpa khunai amadi nisadagi lapna leiba iramdam ama sembada amata oina honaminaba mathau tari nisa sina punsi sida ista aigi every aspect of our life hai tarene ko miyoiba magi punsi gi hiram khuding makta loina mak kaitha lakpanina like tambada bu oiro imai pa isinau ga lemina ba mari bu oiro nupi ngang ga lemina ba mari bu oiro thabak mafam da bu oiro whatever aigi life ki aspect khuding makta loina mak kaitha lakpanina hoji season riba nisado aduna di kaimta life ta henba muk laktabani haiba poto thadokpa ngamnaba nisa se kaino nisa se kamain tokani haibagi kaino idea myam ama lawraga nisa tokna hotnabana phagadra haidina khali myam siguma nisa dagi lapthoknabagi damakta isa isagi oiba concrete stain ama loinana nisa makhal amatagi nisa se test tobidaba sizinabidaba adugumba miyoy ama oirakanda tungi achangba khunai sigi yamna masak thokpa adugum yumbirel amam ohenbudu khoi pamjai maramaduna akhoi na sing khalaiba naharon singna ngasi isa isa gi tawgadaba thaudang sing kautthokanda siguma nisagi ipakta tawraga akhoi tungi adugumba hamchat hamboinaraba adu tungi asa leitraba adugumba narol ngaktana khuling buleba abdu akhoi pamjade maramaduna naharon sing siguma nisadagi yarimkhai lapna lebiu adu nisa makhal ta sinabiganu aduga akhoi mama pasingi maikaidigi sigum naharol sing inkhleiba yumbirel mayam si kannabagi damak aduga sarkar na su akhoi achauba thodang ama lobirakanda hariba mayai kabani sadagi sigum manipuri yumbirel mayam si kannaba thodang lominasi khanta hogdaba mikopta mayai kaba nisagi irol nungda lupluraba kayama lapthoknabagi damak rehabilitation center singna achauba thodang lori amaromda horakliba naha kayama su nongmagi nisagi irol nungda lupsilakli camera person Roshan galoinana pawdamjari Naresh Times of Manipur Imphal hauzik pawgi marthan aten break amatang lojari luhongbagi furniture set kaloinana style and style amadi local almira phangbiragani furniture set ama laibada fian ama lemna hapchari loinana ningol chakobagi akhanaba offer su pizari bed dining table office table sofa almira fridge asina chingba khudimak phangbiragani ngasimak lengsen birau steel decor sagol bantera khamlikai Imphal Manipur contact number 9612167042 natraga 8794714511
Break ki matungda mayam am khana taram nokchari LMS Law College ki administrative block amadi principal ki office ki ka ngasi MSF amadi college asiki mahiroi singna solon sinkre ngasi pangthokani toramba college election ki scrutiny pangthokidre thongdok thokfam da MSF ki vice president Sajad Buja Mayumna thokliba thongdok adugi matang da hai College asigi student union gi election ga mari lainaba thabak seng principal na November thagi tang ani gi nungthil pung ani gi matungda notice thoklaga numit asimaki nungthil pung mari da lotion kiba live activity ngasi MSF na launch liba so asi kana gumba amatana MSF ki ayaba yaudana hangdokpa yaroi kari gumba thawoi daba hanglamba thoklabadi maduda tholokpa afafata gi daita pumba masana pugadabani haiki ani gi matungda notice thoga pung mari da nomination last date oi haidana अखोई प्रिंसिपल का कनागुंबा मियोय खरा की इन्फ्लुएंस तगी कनागुंबा मियोय खरा का लौतुनर का हाइतारे अखोई यामना लानबा मोंदे इलेक्शन पंगथोनबा होनबा असिगी मायोक्ता अखोई हाइबा कॉलेज इलेक्शन सिंग असि स्क्रूटनी तवने हाइबा पाउसु फंगे स्क्रूटनी सु तव यारोय लोइनना कॉलेज असिगी लाकदर इलेक्शन असि MSF का यानबा म प्रोडक्टिव होदी हिरम अमता दा अखोई मसिगी प्रोसेस अम तव यारोय लोइनना अखोइना ngasi लोनसिन जरिबा एकेडमिक ब्लॉक असे असिसो अखोई MSF की कंसल याउद्रिङैदा हिरम अमतदा कनागुम्बना अखोई थुगाइदना नमफुदा चंगम दारगदी मदुदा थोरकपा अफफता खुदिमकसे अखोई सो थुगाइबा अमदि कॉलेज अथॉरिटी न पुदमे हाइबा वफमसे अखोई मेडिया थोंदा थमजरी Amaromda college asida LLB third semester tamliba mahiroi moirang them Dayalakshmi na fongdorakpada college asigi principal na mahiroi singi marakta chan mirai naiba manba maongda thabak tawba yaningde kanagumba kharagi thawinsina maram oiraga mahiroi singi hak natpa yaroi loinana constitution na piba guideline kaya thawoidaba manba kaya principal na tholokpa notice aduda mayek sengna yauri haiki kanagumba organization kharana khoigi college asigi a block se thongzin birame solonjin birame ado si akhoi college gi union nam leina akhoi da kari su pau kari information da pibiram da bidha tare ko si akhoi gi union side da gi yamna haksin na dem tawje college as a systematic naina chatnaba constitution amge manung da yauriba akhoi gi as a post graduate se 24 to 25 sina candidate akhoi gi election candidate oiba yaye na thokpa post se hojiki notice sidana 17 to 22 hairaga notice thokle e sigumba asoiba mayam se college authority na yangsin bio aduga principal na su si se haksin na lohaninge Court ki yathang thawoi daduna laingak na G Rubindro Sarmabu engineer in chief oina order tholakpa angakpa poi haina Jelalong Human Rights Protection Forum gi president Robert Gonmaina fongdokre ngasi Diulaland gi John House da pangthokiba paugi mifam amada Robert na Paliba laingak asina thengkhang kayada service extension order thoktuna thabak tagi pothabagi matam helaba G Rubindro Sarmabu thabak amuk tahonbagi mayokta S Bonjange ningthona high court wakatuna laibani wakalaba matung court na Rubindro bu chahi asigi July amadagi karigumba thabak amata tawba yaroi haina order thoktuna lairibani court ki order asibu thawoi daduna laingak na Rubindro bu amuk hanna thabak pishinduna engineer in chief oina thabak puragani haina order tholokpa asi malemgi atopa mafamda leramgani thajade angakpa singi manungda khwaidigi angakpa ma oire loinana thoglakliba order asigi mayokta amuk hanna court wakalagani haina su fongdokhi amuk ani rakta natana ahum lag mari rak helakpa duda haugiba mars ki thaman duda high court ta case thabani ado single bench nasu division bench nasu July 30 da magi thabak ase amu hanna sangtokpa yaro hena order tagrabani adubo order tagraga su inong nongna hojik engineer in chief mena ma amuk tholakpa se masigi ai yaning dabu ena amuk Sri G Robindro gi mathakta masi yaro hena case ama thangkat ke na media gi thongda khanghanjabani G Robindro Sharma masamak nasu division bench ki order do mahakna appeal tawraga review tawbiu haina appeal tawraga high court ta lairibini adugi court of hearing du chu hayeng tang manga November 2019 do oiribini adu mathakta akoi government sina tawrib sidi akoi India ke level so make in new India hare Manipur ki kano so akoi ki cabinet aduga aso asang sing so make in new India new Manipur ha tawraga asigumba zugotsa thawong je tawr lai ri kamaina akhoi anoba akhoi ge aphaba in Manipur
aduga achumbado kramaina purakadabra haibse aina government so hangni adu mathakta si court ke order laina moina engineer in chief haina thokhrabina akhoi magi kanu so phangrabna proof so phangrabina khoi court of contempt so tharni haina akhoi ningthogi lekhomang so adum akhoi lepraga leiribni Thobal District ki Fundrai Dalaiba Fundrai High School ki Headmaster Sinba Yaroi Haina ngasi School adugi Student Union amadi SMDC ki Kangbuna School ki Get So Loan Sinduna School da mioi amata sanghan kidre Headmaster Sinba ki order ga mari lainaba singna Kaktrifauba Kongjang asi sathakigani hairi Mahiroi singna school da thomjinduna school ki getta go back a Dananjoy haina thaba tekat kya hetuna school da mioi amata sangba yahan kidre Student Union ki General Secretary MD Avasna Education Department ke mari lainaba singna handak school asida nauna headmaster oinanaba haina tharakliba a Dananjoy na headmaster oiba Mahiroi singna pamde hairiba oza Dananjoy asi mamangda school asida headmaster oina thaupuramle oza headmaster oringai da school asigi chawkhananaba amadi Mahiroi singi yaifanaba thabak thoram amata paikhat piramde Dananjoy bu amuk nauna Fundrai High School gi headmaster oinanaba order tholokpasi Mahiroi singna pende Dananjoy school asida tharakpa yaroi haike midday meal maram chana tawide amadi school chahi ama laibase chahi ama school tambase nongmata full pera tawide 6 pera Fundrai High School ki School Management and Development Committee ki Convener MD Majibur Rahman na haikibada Dananjoy Mahiroi Singa aphabamari thambangam de habisi SMDC na su khangi asigumbo oza amabu amuk hanna school asida headmaster oina na ba tharakpa habisi live activity Mahiroi Singi apamba khangna mari lainaba singna thabak paikhatpiu haike प्रधानमंत्री कौशल विकास योजना PMKVY की मखादा मोइरांग केंद्र की MLAP शरद चंद्र की मीटिंग मखादा थांगजिंग सिंदम शंगना सिंदुना थाहुम सथगदबा टेलरिंग की स्किल डेवलपमेंट ट्रेनिंग सेंटर अमा फिलेम लाइकाई मोइरांग SBI ऑफिस बिल्डिंग दा ngasi hangdokre थरोमदुदा MLAP शरद चंद्र सिंह मोइरांग म्युनिसिपल काउंसिल की चेयरपर्सन M रोमीबाला देवी CEO KV फिलांथ्रोफी इंफॉल L Manoranjan CEO MLA Office Moirang PS Nilamalina Sarugyaki MLA P Sarachandrana Fongdo Kibada Government ki thabak khaktamak khanbagi mahutta masagi pamjaba haizaba sinfam amada ningthina thabak surga sel ningthina tanduna izat laina hingbot tamlasi mahakna makha tana haikibada sel piduna thabak tawre haina izat तानबगी मुहुत्ता आइना हिजबा सिनफमदा इजत लाइना सेल तांदुना खुनाइसदा अंगंबा खुदोल पिरमसी हाइखे था हुम सथगदबा ट्रेनिंग प्रोग्राम असिदा मोइरांग केंद्रदगी मियोय चामग कुन रोमना ट्रेनिंग असिदा सरुग्यारी कंदा थागी लुपा लिसिंग कुनमंगा चारगा कुंथ्रा चारकंदा आइगी पुंसीसे सही कुंथ्रा मंगा सर्विस तोरो कंदा लोइरप कंददी माने पेंशन चतु मतमददी मागी कंट्रीब्यूशन से आइना सही कुंथ्रा मंगा देना सर्विस तोबो मतमदा आइगी लेबक की दमक आइगी जाति की दमक आइगी लमदमसी की दमक आइना करी कंट्रीब्यूशन पिरमी आइना खुदोल पिरमेना साइ तोप खनब मतमददी सही लोइगी बना हालगा लेरेमे पाउगे मरकथन अतेन ब्रेक मतंग लौजरी Luan Aruna Khat Tang Mai Ni La Mai Adventist Youth Federation West Circle Tuang Youth Camp Hai December 16 to 19 2019 Namduan Jang National Highway 37 None District Kailuang Gai Khau Adventist Youth Kagwai Guang Kariunu Khang Leaders Gwai Rui Samda Lobam The Chabuan Panti Akhatna Sumai Lung Khau Nei Lana Ring Swang Mai Gai Cham Kadam La Cham Khang Guang Lau Diu Khang Tithai Special Ningul Chakuba and Diwali offers 10% discount on labor charge, 5% discount on spare parts for Hyundai cars only, benefits on purchase of 4 Michelin tires, free alignment, free balancing, free nitrogen, free removing and refitting, 3 years warranty on all tires. For more details, please visit SM Motors Airport Road, Khari, near Comprehensive Concept School, Infa, or contact us at 9366 508 258. Break matungda makhataba pau pizari tha asigi anida pangthokhiba Jalarong United Front ZUF ke Lani Sanglub Jalarong
Tiger Force ZTF amadi Central Executive Council CEC gi apunba mifamna Zengsui Kamaibu ZUF ki anoba chairman oina khalle haina lob asigi maikei degi thadorokpa cherol amana hairi serol asina makhatana hai Lufthansa gi chairman oiramba Raitu Changwangna Nation Yuda yaukibadagi mahakpu lup asidagi tanthokrabani maramaduna makhataba lup asigi thabak thorom khudingmak nauna khalaba chairman Zengsui Kamaina yathang makhada pangthoklagani hairi Numinini oiba state level training program for police officials of Manipur on prevention and investigation of cases on human trafficking and child abuse haiba thorom ama ngasi Imphal gi ahanba Manipur Rifles ki banquet holda hodokre training program asi Delhi the best toba FXB India Suraksana anti child trafficking project ama oiriba project muktigi makhada pangthokpani training program asida tongan ba district singdagi police officer amadi personnel singna sarugyari training program asi women and child trafficking ga mari lainaba tongan ba issue sing asi technical gi knowledge amadi theory ga loinana thengnan ba ngamnana bagi pandamda pangthokpani haina FXD India Suraksa gi program officer Wangreiso Sangana aikogi paumi singda phongdoraki Thank you. Khunja Singda houzik oiriba security gi fibam mayek sengna khanganabagi pandamda headquarter IGR South ki miteng makhada Mantribukhi Battalion 9 sector Assam Rifles na sinduna Senapati district ki manung chanba Gobajang Khungangda community service cum interaction gi program ama pangthokre tharomasi Mantribukhi Battalion ki company operating base COB na sinduna pangthokpani ngasi ayuk phongna ki ba pause singda kari maru eba pau yor bege habdo mem purna mung meng taminasi Lamjingba Times October 13 gi matung Kokomi ga lenga ka wari sanakrai Naga issue gi matangda akhanaba assembly session kaunaba Chief Minister na thajaba pirakle Sunil Karam issue sing yengshinaba AICC gi team Manipur da thunglakre Naga sing gi issue Nagaland manung khakta da losingadabani Jairam Ramesh Manipur da ahenba security personnel thajadaliba si subnam sasan tauge hairibra OEBOB Yanakraba tungda stakeholder tanagani haiba angakpani stakeholder gi wa taroidaba oirabadi unadabana fai Numidangda mafong kayada section maira khongchat kre Sangai Express government ka Kokomi ga wari sana kre assembly mifom kongduna warep lawna bataksin kre MLA humfuna puna lepiu Kokomi Congress accord na Manipur sokpa sugya yaroi Pokna form Chief Minister na Kokomi gi mihut singa una kre government na Manipur gi miyam na pamliba sing thabak oina pangthok tri fawbudi khongjang hankiroi Sunil AICC gi team amana state gi issue sing yengshin krai Congress ki matamda accord kya tawkhrabasu state amata gi interest sokhan khite Jairam Ramesh Naharol gi thawdan Kokomi ne sarkar ga wari sana krai akhana assembly session kawgani thajaba pirak krai Kokomi Indonaga peace accord na Manipur gi apunba saktamda akaiba pirak lagadi Congress party na madugi mayokta laigani Jalipati da bomb pokhaiba da BSF ki jawan ahum sokle Manipur gi apun bigi saktam kaiba yaroi haina section mi pham pangthokre Paksanna mairagi rally setkre Sana laiba friends ningol ama Manipur da jagoi tamli masano pana thang tagi masana tamli Angela Sophia Manipur pumba UNESCO gi makada cultural heritage ohenba maram chai paramilitary forcing mahisang singdagi lokthokre force paisilakwa CAB gi oidoribra ngamkhai kaiba aba demand pithokrabra khangan gadabani Congress Huyen Lanfao Chief Minister na Kokomi gi thomi singa unaduna Indonaga peace talk ki matang da khana krai akhanaba assembly mi pham duna Manipur ka hendanaba phirep lawbiu haina Kokomi na taksin krai India dagi tokhai tare haina lokthokki basingi mathakta lokhatpa case athubada NIA da sinagadawri aihak London gi security na section na ngak senduna leiri Narengbam Samarjit Bom pokhaibada BSF personnel ohum sokle wakat mi pham krai peace accord na Manipur gi political geographical area da insi ama fawbo hongbo yaroi Jairam Ramesh Isel Express AICC ki president na tharakpa high power team Imphal da thunglare Naga accord ki waroisina Manipur gi lam insi ama fawba manghanba yaroi Jairam Minister Biswajit na money tax ki social service hongdokre miyam yaudana politician khaktana lamdam asida ahongba purakpa ngamloi Biswajit Iraiba Naga Santi gi wari waroisin purapada Manipur gi lam insi ama fawba sokpa yaroi Congress Assembly gi special session kogduna lenga ki firep khanganaba Kokomi gi maikei dagi taksin krai Manipur gi apun bigi saktam gi damakta lenga na sulepli Loislek pada maru iba pau amukah na pizari
ngasi Manipur Kabui Union gi mideng makhada tampaki kabui khul singda pak sanna wakat mifam chathikre Manga Suba Amur Falcon Festival ngasi Tamenglong gi Unity Stadium da Forest and Environment ki Minister TS Syam Kumar na hongdoktuna pangthokre amasung nupi amagi asiba haksang ama fangle truck na thongbada amasire Hojiki oina de Manipur pau matang sida lojare mi eng tabi punamakpu amuk hanna khurumjari